Lok Sabha da Houjik Chatthariba Parliament Session na Manipur da PR Thambada Ayaba Pikhre ngasi Lok Sabha da form kiba mifam da Union Home Minister Amit Shah na Manipur da PR Thambagi Ayaba pinaba House da pukhatki haribo wafam asi opposition amadi ruling na kupna khana nainaraba matungda amato oina yanaduna Manipur da PR Thambada Ayaba pikibani Amit Shah na ma ki wafam thamladuna Manipur da haukiba tha mari asida irangi fibam laksinba ngamle masimak PR tha ani thamkhibadagi oirakpani Manipur gi irang da center na hanna yengbide haiba wafam aranbani center na Manipur da irang hek tholakpaga ahenba security force sing thazanki irang asi mapung oina high court gi wafam lana wahantok hanbadagi tholakibani center na mukna riba nakal animak gi mihut singa unaduna wari sarga ingtapa puraknaba makhata na lepalaitana honakigani center da congress na lengak paidagi Manipur da thokiba irang singda union home minister amatana Manipur da chatkide congress amadi BJP की मरकता लेंगाक पारिबा सिंगना हेना यंगसिली यूनियन होम मिनिस्टर मणिपुर दा चटली चते इरांग यामना थोकी थोकते हाइना येतनाबा मतांग चादे येना फमसु थोकते हाइबा वाफम सिंह अमित शाह हाउस दा थमकी। महोदय, मैं संकल्प करता हूं कि यह सभा मणिपुर राज्य के संबंध में संविधान के अनुच्छेद 356(1) के अधीन राष्ट्रपति द्वारा दिनांक 13 फरवरी 2025 को जारी की गई उद्घोषणा का अनुमोदन करती है।